Lakhipuronline putoksaba July gitang ama ningthauka banumit ki Khomjinba Pao tabirase. Ahanbada maruoiba Pao. Assamda mathang academic session gi damak mitei mayek ki tamna lairi ki matangda wa khanakre. Soibam sarat mihat kamari lenana sem kiba JSC na wakat mipam chathakre. Manipuri Laimalup Eastern Guwahati ki Manipuri dance workshop loisinkre. Nehru Higher Secondary School Poilapul ki principal oiramba Sipnat Misra laikidre. Maibam Nabakisor ki apunba wari macha sing haibalari kama pongkre amasung Taret Suba Kasar District Thang-Ta Championship 2024 loisinkre manamathum yenthokre. Haujik mapungoiba Pao tabirase. Assamda mathang academic session gi damak mitei mayek ki tamna lairi ki matangda wa khanakre. Manipuri Language Protection Coordination Committee MLPCC ki mipamama Manipuri Boys Hostel Silcharda ngarang tilpung mga tapa matamda committee ki chairman Dr. K.N. Chan Arambam Nandababu SCS Saikhong Komlakanta amadi Dr. Nandababuna President amadi guest oina phamkiba mipamaduda maruena khanakibadi haukiba June gi tang kun manga da Director SCART Assam na tharakpa cherol gi matung ina Assam da Manipuri mitei mayek na Kosreni class 1 amadi class 2 gi textbook sing mitei mayek ta onthoklaga October thagi manungda pikhalaknaba hairakpa si thabak oina paikhananaba MLPCC amadi Manipuri Sahitya Parishad Assam na punna honaminaduna thabak oina paikhananaba gi matangda khanakhi miphamadu da saruk yakiba singi manungda Manipuri Sahitya Parishad Assam ki General Secretary K.S. Dhiren, L. Champalal, K. Nandababu, Dr. M. Santikumar, Leisungbam Robindro, Y. Profullo na chingba Oza Singna Mot Fongdok nakhi. Miyam na munna khanaraba matungda mitei mayek asi Cherolda Meitei script haina irakpa si Mitei script haina semdok pinaba director da ikhatpa anisubada athupa matamda mitei mayek akhang ahi sing Manipuri Sahitya Parishad MLPCC amasung maifana khandoktuna textbook sing handokpa amasung athuba matamda Manipuri Sahitya Parishad Assamna miphamama kobiduna thabak oina pangthokminaba haina miphamna warep lawki numida sigi miphamda maifagi president Thangjam Projen Milal Assam ki president Seram Herajit Asangbam Sopon, Somor Luang, Dr. H. Noni Kumar, S. Subongkor, Haridas Singha, L. Bir Kumar na chingba miyoi singna saruk yaki haina MLPCC na thadorok pachero lamana hairi. Soibam Sarat Mihat Kamari Lenana Sem Kiba JSC ka Manipur Lenga ka Yana Kiba Wapam Adubo ngasi phawba thabak oina onthok piraktabada Joint Action Committee asina yaningdaba phongdokpa oina tha asigi kuntaretagi laikai khudingda democratic oiba mawongda wakat mifam phamduna lakhiba sigi manung charna ngarang Chandrapur laikai amadi IB laikai gi ima singna makhatana wakat mifam phamkhre masiga mari lenana JSC gi convener KS Sasikanta na haikibada ngasi phawba JSC ga yanakiba adu thabak oina onthok pirakta ba haibasi jiriba miyambu lengakna hanthana yengbibani haike ngasi tang kunthra nomaijing nimit sida koi mapam Chandrapur sida koi ngasi lekai sigi mai ben abdi mara pai sing mafam sida koi gi IB amadi Chandrapur da leriba mai ben mara pai sing ngasi mafam sida abdi wakan mafam sidin protest tha jabani masigi maramdi hokiba tang taruk ta akogi yamba Soibam Sarat Kumar Singh se mihat tamthina kuki terrorist sing sina hatom bani aduna hairiba mihat pa sing ase koi tang mapanda Manipur government ka koi JSC ga agreement sign ama habidi mihat pa se afa pharaga tang habidi chel ani gi manung da puthokada bani haina koi yana ke bani adubu tang konmari da deadline loigre adubu hoji phawda Manipur government ki side gi mipha mipun phaba karimta action leite aduna masi koi jiribam da leriba praja sing adugi matik pende maram badana koi gi masigi pende base koi tang kuntare tagi samo kunbi amadi khunau kha khunau layang pupi da leriba mara pai bi sing amadi CSO sing ka punjala kai student protest chatha jarakpani adonga si sina Chandrapur gi sina mari eksu famni aduna samai tawdana jiribang afang pudimakta koi student protest abisi chatha jarakani aduna student protest sigi matakta karingba Manipur government na hariba mihat pa sing ase phadana action logdragati jiribam da leriba CSO sing mara pai bi sing punjala ga jiribam da
akan ba khongjang changchalakani haiba wafamda samasu Manipur gi government gi maikaida thamjage aduna paramaduna Manipur government na hariba miyat pasing ase harga action dilo ko piu marabdi mihat pasing se kankatana thambigenu terrorist ki thabak chathariba sigumba thabak thorom singda Manipur government na sum yengdana lebase tobigenu atu matamda mihat pase phabi haina ko JC gi maikaida gi Manipur government gi maikaida mathakta hariba akigi hariba mihat pase phabi haina thamjari sima thamjage Alje akoina jiribamda akoi sit-in protest habadi democratic oiba akoi khongjang si sanction jabani adu hariba democracy oiba khongjang asi akoi sanction jabasida Manipur government na tabi dragadi akoi Manipur gi habadi jiribam gi praja singda violence habadi undemocratic oiba khongjang sanction abaki baton thaba thokani maramudun habse thoktanaba damuda atuma damda Manipur government na hariba mihat pase akoi phabi haina su Manipur government gi mathangda thamjari Wakan mifam asida saruk yakibi Chandrapur Leikaidagi W Premila Devina haikibada aikhoidi JSC na changsilakpa khongjang khudingda saruk yagani haiba wapam phongdokhi Sigi tang tarukta aikoigi ibung haiba tare el soibam sarak kumar buthina hatkiba adugi mayok ta ikone yaningdaba dagi JSC sem lakangasi phobda koi lekai gi oiba janingdabagi khongjang ase changselai karigumbada koina changselliba khongjang asida sarkar gi maigaidagi su akoigi mateng pangbirakta haibadi tangdu leita ba phangdana ngasi bauda akoigi jiribam sida awaba thengnariba mayam sida sarkar na su mai onsin birakta taragadi akoigi lekai gi JC gi semliba asida akoina akan ba khongjang changsalakani adna yaring makhaidi akoigi sarkar gi maigaidagi pongning singsinjari jiri praja bu tangdu leita na thambiu IB Leikaidagi El Sarmilana Fongdokibada ngasi phauba Manipur Lengakna JSC gi demand pibidaba haibasi aikhoibu mirai bibani atuba matamda demand sing asi pibiu haiki Sigi tang tarukta aikoigi soibam sarak kumar si akoi mihat thina manga kaklaga hapli khare adugi matungda aikoigi sarkar sina aikoigi mihat pa sigi mihat pa puthokta mari makhong puthokta tumina lesan se akoi jiri bamda leiba praja singna thamoi sokna nungaite adugi akoi mathang tarok sina akoi ngarang na choroting gi kaiga mifam me ngasina akoi Chandrapur aduga IB ga punna akoi mifam je phamjari bane atuna sarkar sina athuba matamda mihat pa puthokpiu aduga praja sing akoigi praja sing na leita akoina shanti oina phangdana lairiba mayam chibu shanti phanganbio aduna sarkar gi maigaidagi Sarat Kumar gi mihat pachibu uthokpiduna matik chaba dandi pibibuduna akoigi praja chibu shanti phanganbio haina Manipuri Laimalup Eastern Gauhatina Chatharakiba Manipuri Dance Workshop ki loisin thorong arang jun gi tang kuntra Amsing Jorabat Guwahati da Lupasigi President NG Bijoya Kaisamna preside tawduna pangthokre March thadagi May tha phawba chatharakiba jagoi gi workshop asigi loisin thorong go loinana chahi asigi class 10 amadi class 12 exam ta 80% amadi masigi mathakta phangba mahiroi singi maraktagi KS Nikita Kaisam Binita amasung H Rima gi maphamda memento piduna Pungning Thawatke General Secretary Sanchita Singha Nataram Naukpagi Barol Pikhi Thoramda Royal Global University ki Political Science ke Assistant Professor Yengkom Monojit Singha Bodoland University ki former BC Hojikna Royal Global University ki Advisor Oiriba Laisram Ladu Manipuri Sahitya Parishad Assam Kamrup District Committee ki President William Hemango MPF ki President Yengkom Upendra Guwahati Mairapai ki President Laisram Champa VP Radha Devi loinana ahalaman kayasu sarujaki Nat amadi culture na jati ki chaisu ni pukai thana leijariba aikoi ki chaisu chetna paiduna matam gi ichel lanmina se thamoi gi oiba marina thauna oiduna khunam chetna chatmina se haiba wafam President NG Bijoya Kaisamna phongdokhi thoramda lupasi gi member sing mau amadi angang kunipa na sa ki bajagoi mapan utkhi workshop asibu thawai happy ki ba oza ani Karuna Dance Academy gi oza Laisram Karuna Devi amadi Lily Club Sribar gi classical and folk dance ta Bisharat Hojikna Central Police Force ta thabak tawriba Khomjinba Amarjit oza ani kaloinana loop ki president na workshop mapung pharakpagi certificate yenthokhi thorom gi manung channa Manipur da chahi hanjilaklaba kanglup ki irang amadi jiribam da thokliba thodok sing adugi matangda pendaba phongdoknakhi Arambam Devika program conduct tawkiba thoramda loop ki VP Arambam Pratima na thagat wahai piduna thoram adu chinglem na loisin ke haina General Secretary Sanchita Singha na phongdoragle
Nehru Higher Secondary School Poilapul ki principal oina thabak tagi pothakraba Kasar Poilapul tagi Sipnath Misra masagi anaba manamaram oiraga haukiba June gi tang 18 thangja numit ki ayuki pung 9 da taibang thadokre lekhidaba matamda masagi chahi 63 sukre mahaki loinabi Sarasi Misra machanupa ahom mamau amadi masu sing leheuri panbayai Oza Sipnath Misra Nehru Higher Secondary School dagi Ingkumja lising ani katarama the principal oina thabak tagi potharaba matung amuk Poilapul Brilliant English Medium School gi oja makok oina Ingkumja lising ani ga kunumdoi phawba thabak torongki mahakna laikhitabada Lakhipur gi MLA Sri Kausik Raina awapa phungdokre Delhi da laiba mitei apunba loop Assam ki President Laisram Phonibhushan Vice President Thokchom Ajoy General Secretary Kaisam Ibem Chaubina Kasar Khoiren gi Thokchom Nilkamal amadi Thokchom Ongbi Indira gi machanupi ahan Saniana handak pangthokiba CBSE board ki class 10 exam da 90.3% phangduna subject khudingmak ta letter mark phanglakpada loop asina ngarang June gi tang 13 da pungning thokatpa oina kudol potpiduna pungning thokatkre panbayai Sania Government Co-Education Senior Secondary School Dwarka Delhi gi mahiroini I am Sania Singha. I belong from Kasar, Silchar, Assam. My father's name is Nilkamal Singha and my mother's name is Mrs. Indira Singha. So in CBSE 2024 board, I scored 90.3%. So I really want to thank everyone here. They support me so much. So my future aim is actually to crack NEET exam. And I have pursued PCB. I am going for it. So I really want your all support, and as I am getting support of the team. So thank you so much, everyone. Thank you very much. Jiribam gi thodok asina tongan ba relief camp singda changjafam lauduna leiriba singda makhatana mateng panglakdi ngarang apunba mahila village organization tolen kun kasara samna Jiribam da leiba relief camp sing maruena Vidyanagar Sorowating Bi High School Harinagar Higher Secondary School Kasar Assam gi Lakhinagar na chingba mafam singda chattuna mateng pangkhre apunba mahila village organization tolen kun na mateng panglakpa sida thagatpa phongdokna ragli Makoina kemta leina paisa thokpa yaba maruina phisa ba mongkhom lonba yangkok thumok na singba saduna sel taning bagi apamba se phongdorakli akoi Kasar Lakhipur gi manung chana laiba toleng phun haba khongwang du dagi oina akoi punamak se angam bakhagat chabani adubo akoi masi silang no honya jari sina akoi gi village organization nupi gi oba tolenga mahila village organization haba adugi organization du da laijaba akoina chinja langjaraga akoi gi khongwang du gi mahut selaga akoi lakjabani ne akoi se Vidyanagar adedi Pachao Sorowating Bi adegi Harinagar na chingmam pham chu changjarure Lakhinagar se khoi hana changang ingmani do somdana jamna mayam se kungna leisan gi bodo somda changure ado tasingna yam nungai te sigumba thodok se ede khoi gi tang 3 ta thokiba manung matam chadaba duguna yamna nungai taba thodok sing se matungda muksu thokpidaba ne choda su thongni jage ado ngasi chelaktana akhoi gi yum kai thadoktana leiriba sisu yamna yangna iti tangdu laitaba se puraktana aige yumda chalaga leiba haiba se oirasi haidani sogem phamju thongni jage aikoina angamba phiro ne khoi khungam lagi pujarak pakhara se leire ko sima leire aduga aikoina se loina lupa lising ani tang masi Harinagar gi ke masida saidang don leire bai pai chai chinaw sing siga awatpa koi hidak lang thakta oi gara kari no khaitang awatpa se meng khachana bagi damagai khoina mateng se bijabani asi se matung da dia sigum bacha mu hanna thok ta dana mu akoi se tangdu laita na jum da hanjan dana leiba se oire si ado oina basu honna mina si asi hani so dai thamjabe ngasi tolen kun organization dagi ima singna lengbirak tuna ngamjaba hiron kharatang mateng nyane bubi leiba se yam nungai jai ikhaba akoi khunja sida leiba akoi su thamoi se yamna sakhok se ahanba lengang popi dagi laiba itinao singina lakwa matamda akoi gi thamoi siga khalam ne hai ma organization dagi sorry lengang popi dagi lakwa matamda akoi gi thamoi da akiba ma phauram ya ba haibadi pikhaba akoi gi khunja sina isinao singin laiba se akoi makoi bu mateng pangba se taseng ngamgadra
ngamoidara haibagi akibado poami adumakbu ngasi kasalam damromdagi khundagi laiba mating mayamsina ko mating mayamsina asong pisalakpa siga akoise thamoise chauthokpo poeba nuaibo poeba akibase pokteeba aduna ngasi tolen khungi ima singna laktuna firol mateng pangame loina na lupa lising ani masu awatpa mendu hana mateng pangambase Lakhinagar gi mera paibi amadi kalaki taraptagi sunga khai leitana ima singbu thagal chaba phongdok chari loina na matam khibit tasu ima singji asumna nige awanu ngai kudimok ta saruk jaba ngamba oisanu haiba ai iswagi mafam dasu thongni jage aduga loina na ngasi akoi khulasida irang horokpa matamda masagi asamga manipur jiribam jigadi thangnana yimthangnana leibanina makoi asonda irang horokpa matamda akoi asomda su kiningai saru oibana akoina asamgi asawa sang siwo singda haina jaraga akoi khanda su asmana petrolling thambiu black commando thambiu haijaru badagi ngasi makoina su akoi bu nungsibiduna black commando thambire e nunghangda moina su duty chapire loina na akoi khungi ipa macha sing ima mera paibi singju thoktana mokoga loina na akoi su adum duty taujei aduna aigi wakaldadi hojik thedokna kiningai se leiroidra ina khalli aduga Manipur ngi su irang je tapna taptharapagi paw su lai tapthabasu oisanu habase ai thamjani kaino se koigi ipan adum aina se relief camp ta leina ipan kai mama sa bo u basiga ai ipan gi video se jam nungsi na ina logjabani ado ipan sari bo pose kari po na ipan thumok oye ta thumok ne ba ko ado siga se thumok se dum koi sagi season na bo idra na tragana lâu về là cái cũng nhỏ thôi hoi asigi sem sana bagi kaino se khoi gi wa pochang se asisi na karai dagi kamai tor ga ai đấy rồi asai de sum phangi ba ko hoi ado iban tom di kai gumba loiraga khoi gi sigi bazar da ka chalaga kadum jon bi brai pansa đâu cho thay cho trong lâu nè som launa gi ba ko hoi Jiribam gi mafum kayada hangduna leiriba relief camp singda ngarang Jiribam gi MLA Asabuddin gi maikei thaknana pa ising koina chatuna tengbang khre hairi hiramasi gi matangda Vidyanagar Sports Complex ta hangduna leiriba camp ki inmate amana harawa phongdorkli adubu MLA masamak relief camp asida amuktang lakhaningba gi wapam phongdorkli ta nangasi luken MLA Asabuddin na akoi gi khardang oraba suising liter cartoon sama mateng pangbirei masi damakta su luken MLA Asabuddin sar na mateng pangbirakli adubu direct masa oina mafam masila lakbiduna sinau singa siga amtang unaja ningbagi tanda ado PBU lakpiu haiduna itu luken MLA da nisingjari Kasar sonai gi manung chanba jorakul gi maira paibi apun baluk ki maikei tagi Jiribam gi relief camp management committee da relief camp ta leiriba singidamak potlam sing ngarang sinaramle tengbang khongsat asida saruk yakiba ketrime manichana sumna hai aikoi se Assam gi kasar gi koi sunai constitution manungi kitang remove ba pham ni jorakul laina ko de pham de koi maira paibi apun baluk ki maikei tagi ande gi Jiribam na thoiba Tauhidra Thaudokse koina media da umtamda thamoje sokman gedana yam balikpagi wakan khandana koi mahom sida minungsi khitang ulusi habe wakalon da angamba seltung khara poche khara khomjal le haraga ngasi han han brai koi pawgi matungina Jiribam da leriba jimpal office ta koi gi relief camp management committee ama sembi re haina pawse tajabdagi mekoi dai koi gi poche sing amadi ekhon ngamjaba Purakcha puna maksi najare haraga koi kem singsida leiriba imaiben sing awana tariba angang sing hujik na leiriba chahi jam ba hanjing mayam su jare masi puna maksi koi minung si kitang di ulu si haidana unajaning badagi ngasi Vidyanagar gi sigi sports complex da koi ise changjarak pani da hoji koi ubde yama thamoi soi Manipur sarkar na hariba step se hariba Laibak ki miyam na wa matamna makoina tawgadaba thoramadoi koigi maikei Assam da leba praja singi mahut sinna adumak tawhanningi apa khongthang lokhaningi sumai
Irang haurakpana maram oiraga Jiribamgi mafam nipanda relief camp hangduna leiriba sida Jiribam district ka jumthangnariba Kasar district ke manung chana leiba Jirighat police station ke manung chana leiriba Lakhinagar Meitai khunda Jiribamgi langyang pokpi khungi mioi yangkhai humdoi lanjanaraktuna leiri masigi matangda Lakhinagar Development Club Jirighat Kasar gi president CH Binoina JNN gi paumida asumna hai Agi ming Sojabam Binoy Singh club na Lakhinagar Development Club jungi tang taruk tagi Jiribam gi ihau dagi wage thangnabada Jiribam gi lengang pupi metai khon dagi lajenarak tuna punna relief camp sida lerise mi jangkai ga humdoi ada khoi gi khunjagi hambagi oina khoi gi club gi wage khon gi mamaira pai bi khon gi ahan sing pullaga chana thangnabagi hambai se khoi sumaina sum khulki pisa khairaga sille aduga mathang tarakpada khoi ge kasaram da leiriba NGO mayamna khoi da mateng pangbirakuna haji haji khoi relief camp da leijariba mayam sigi sum chana thangnabagi khoi sum khonana leijari haji haji ado khoi Assam sarkar na su khoi da di mateng pangbalite aduga Jiribam dei site su khoi mateng haji paudi da pangbalite Assam sarkar su khoi relief camp da leiriba mi masing ge khoi thagat chagre aduga haji paudi mateng pangbirakti pangbirakpugi asabudi leijari da hoji irang thoiba mayam se santi bubirakuna jum da mohan baya bagi khudong jabado phangan bi waina hajening Jiribam gi babu parada leiba PWD guest house ta Khoiramban Kaithel amadi Jiribam gi Maira ima singi oiba mifam ama pangthokre mifam aduda apunba Jiribam Maira paibi AJMP ki president S Susila Devi All Jiribam United Clubs Organization Ajuka gi president Maipak Sanamangang JDO ki president E Devan Singh Fox ki president TH Manihar Singh Khoiramban ima Kaithel Joint Coordinating Committee for Peace ki co-convener Laisram Mema Yumnam Ibeai Madebi Huirem Bimo Ketri Mayim Tama Wahengbam Subadani Takhel Mayim Bimola amadi Jiribam district ki ex Jila Parishad KH Janaki Debina Presidium member sing oina daista phamki mifam na hojik Manipur da thokleba irang amadi Jiribam district da thokleba kangrup ki irang asi matau karam na loisinduna ingna tapna tangdu leitana na ba tongan ba wapam kaya khananai nekhi Manipur Press Club Loktak Hall Dangarang Sahitya Academy Award Maibam Nabakishor na iba wari macha gi Khomjinba Pao Maibam Nabakishor gi apunba wari macha sing haiba larik ama phongkhre thoramda hanagi Sahitya Parishad ki president Nongmaithem Tombinam chief guest director Rupmohon Theatre Loitongbam Prajamohon na president loinana Sahitya Academy Award sing Yumlembam Ibomcha Makhon Manimong Saba Khetri Bir amasung Dean of Manipur University oiramba Professor Nahakpam Arunana mayai tangbal da lengsinki thauramasi Yaibiran Communication Imphal amasung Iramdam Khorjailup Ikhal anina punna sinduna phongkhibani larigasi lamai lising mamakhairom pali Bengali amadi mitei mekna namdana puthokpani Welcome address na Ikhal gi General Secretary N Bisorjit na piki program asiki anchor na saknairapa eiba cha khomeina oiki Board of Thanks na Jaibiran Communication ki proprietor Imojit na piki Thauramda translator Haigrujam Syam Sundar Thang-Ta Rajen Nepali Sahitya ki aiba Bhavani Adhikari Public Library ki chairman Birchandra Sanjeba Professor N Pramodini Oja Sekmai Chandramani Romola Laisram Rita Thokjom Scriptwriter Manaubi MM Dalit Sahitya Academy ki State President Dr. R.K. Gunachandra Masung Literary Society ki President N. Kiran Kumar na chingba miyoi sing sarukjaki Thang-Ta Martial Arts and Cultural Association Sonai Kasar na sinduna Bir Tikendrajit Auditorium Kalibari Sonai da numit ini chupna pangthokiba Tarik Suba Kasar District Thang-Ta Championship 2024 ngarang loisinkhre mana mathum su yenthokre Eastern Sonai Thang-Ta Academy Sonai na team champion aduga All Assam Mitei Huen Langlon Thang-Ta Association Kamrangana runners up takhi Sanaroi Marifuna sarukjaki ba championship asida nupa machagi overall best fighter na Lakhipur Thang-Ta Academy gi Lisam Ranat na aduga nupi machagi overall best fighter na All Assam Mitei Huen Langlon Thang-Ta Association Kamranga gi Maibam Binitana takhi
makok mathang takrabasingda trophy ga loinana certificate khusinaki mana yenthokpagi thoramda Khomjam Chandra President Kasar District Thang-Ta Association Wahengba Binoy President Assam Thang-Ta Association Yumnam Manikanta Vice President Assam Thang-Ta Association Ingudam Sunan Joint Secretary Assam Thang-Ta Association Sagapam Rohit Kumar Treasurer Assam Thang-Ta Association L Raju General Secretary Assam Thang-Ta Association na mathangsina mipamapu atoiba mitung amasung ikai khomnajaba mitung sing oina daista phamki competition asi lakong matangda minute ama rati second ama akhoi platform sida changmung amhodagadi ma se out tawi amudu bai da ka thiam competition do bai da level adum mugi rule phau lei aduna yam section na akhoi jury singna program ka nak tolbo oja singna isa isa academy ko oja singna hai bodo makoi na hai bodo angang sing akhoi myam na madu gi discipline do na chana mo hola galo akhoi na angang oi de ge kari gumba physical practice tawba haide Thang-Ta sanaba khangde ate sanaba khangde hakchang se phanba hakchang pharati tawningi ba thawak punwa ningan ba tawdana mangda tangchan duna matik sana pathok pa gabi hakchang pharam pe matung da breathing exercise kari ba tawa taraba haibani niksa kanglo che phajana sanaba taraba aduge matung da ngasai mental development hariba practice ba khala se lakani hai base lore padadi akhoi na me ama oi bada kari masa hai badi mind development to hai ba mind gi thak tak ka ma khak lai ai haijarake mind develop to bagi mathau ase taksala bani oja singna mayak sengna popka kalona na wai kharat thamirame aroi bada angang singi pungning thawat pibo amasung jogat piu haksang phana thambiu khunai ama sebada maya punamak saruk jamina se Khanghanjaba ama healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore healthcare gi field da skill development oiriba medical laboratory technician, operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy
Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nongmaijing natabada numit khudingi ayuki pung mapandagi numidangi pung teret phawa laying zari. Mobile number 8638078821 ni. Aroibada maroiba pau amukhanna. Assamda mathang academic session gi damak mitei mayek ki tamna lairi ki matangda wa khanakre. Soibam Sarat mihat kamari lenana sem kiba JSC na wakat mipam chathakre. Manipuri Laima Loop Eastern Guwahati ki Manipuri dance workshop loisinkre. Nehru Higher Secondary School Poilapul ki principal oiramba Sipnath Misra laikidre. Maibam Nabakishor ki apunba wari macha sing haibalari kama pongkre amasung Taret Suba Kasar District Thang-Ta Championship 2024 loisinkre manamathum yenthokre. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare.